Manipur Police linkhatkibagi chahi chamaga kunthra humdoi mapung farakpagi Rising Day thauram pangthokre. Police Station ahumda DGP Trophy for the Best Police Station, Nupi Police Officer anida DGP Award for Best Police Officer amadi Battalion ahumda DGP Trophy for Best Battalion gi mana yenthokre. Ahanba Manipur Rifles Parade Ground pangthokiba Rising Day ki thauram aduda athoiba mithunglen oikiba Minister Biswajitna Police Department laukhatlakpa thabak thauram singi asoiba khaktamak puthoklaga ngangba amadi fatana uba chumloi police singna so miyam gi aningba apamba khangna thabak tausi security personnel lising mangarom tamak leiramba Manipur Police asing asidi chahi chamga kunthra humdoi mapung faraduna security personnel lising nifugi mathakta leiduna mapung faba home department ama oiba ngamle haiki Minister Biswajitna makha taraduna Haukiba chahi sing asida Manipur thokliba lalhaubagi irang amadi nongmakangdana thokliba pamdaba thodok sing laksinduna lakli Manipur da mitop miyan cha kaya ama logi wangmada changsilakpa amadi mayai kabu chinja ke lalol itik kaya chatharakpa asigi mayokta CMN Biren Luchingba leingak na war on drugs campaign haudokuna ranma sing ase thingnaba hotnabada police na achauba thodang laudun lakli Hattaba amadi aranba thabak tauba miyoi sing kankhat kumse logi matungina chap chaba chairak fanghanaba miyamna police sing da sagatfam thoi haina phongdoki hauramaduda saruk yakiba Manipur Police ke DGP Rajiv Singh na ngasi ayuk jiribang gi jakuradhorda laiba Borobekra Police Station da kugi lai paiba singna landarakiba adu matam chan laksinkhre English ani kunhumdoi dagi thoglakliba irang asi laksinaba Manipur Police ki maikai dagi awang thakta hotnaduna lakli tapna laksinduna mahosagi punsida hanjilak pangamlakli haina phongdokhi hauramaduda chahi asige DGP Trophy for the Best Police Station the Lamphel Police Station ahanba mana Jiribang Police Station amasung Chorchanpur Women Police na anisuba amadi Patsoi Police Station amasung Bishnupur Police Station ahumsuba mana lauke DGP Award for Best Police Officer gi manana Bishnupur Women Police ki Sub Inspector L Sarjubala amasung Ukhrul Police Station gi Sub Inspector Vashum Minana lauke DGP Trophy for Best Battalion gi manana ahanba Battalion Manipur Rifles Imphal Second Best Battalion da Anisuba Battalion Manipur Rifles Imphal amasung Nipan Suba Battalion Manipur Rifles Chandel Third Best Battalion da Nipan Suba IRCDO Battalion Khabisoy amasung mga Suba Battalion Manipur Rifles Khongjaro na lauki thauramadu ahum suba IRB Commandant Sarangthem Hemantana Parade Commander oiduna punna Manipur Police ki contingent tarani thoina March Pass chatpaga loinana Manipur Police ki haithoi singthaiba singsu utkhi thauramadu Minister Limnam Khemchan Minister TH Basanta Kumar Minister L Susindro Minister Hekham Dingo yauna MLA Singh Manipur Police ki makok thongba official Chief Advisor Kuldeep Singh amadi Department ki makok thongba official singsu sarpyakhi thauram loisilakpada Mising na hangba wahangge paukhum piraduna Chief Minister N Biren Sindoknaba MLA Minister Taramapan gi khutiyak yawba memorandum ama social media da viral oirakliba asigi matangda karigumba amatta khangba leite haina Power Minister T Biswajitna phongdokhi Habatamu kalau macam dah kalau berfirdi, asal berdi jauh ni maju pun mana, betul akan Police Department buat punya, ngang betul 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 mandi itu bisa kita konsol tu menerka punya sih, pun mana menerka buat saya, Police buat tu di sini lah ni, aku ini dari kam dari agensi ni kah ni, aku ya berarti lebak kasih, aku loss ada lebak ni, aku sih yang kan bila harga anda, aku ni terus beri makta, ya aku rokat terus beri maksud, aku terus tapi su beri macam konsol tu menerka ni, hen aku ni streng apa kanda, aku ni natta boydaba tawaiba adu kacan kuya the border da akoi natta boydaba adu infiltration ki adu illegal ki activities duga smuggle ki port tawaiba kuna maksing ta kone yamna akoi informative koina makone su pau leni ko kuna maksing share tawai ha kara makone hen mathok tawaba one of the state amina